Manipur Top 20 News tungan-tungan ba wala source jadi ko charga mata-mata di oiba maru oiba ipaw sing patutun kan jay ngasi June gi tarik kun gamathoi Sunday numit ki ipaw sing gi update ahan ba oina Manipur gi naha sing kari nungi imale pa nungsir bano tadori bra enai na faki ba mioi taragi manungda ama Guwahati ta pukre hagi ba singi manungda police ki ASI ama yawe hai ba report fangle Manipur kan ki ba isa singi matu na mo sopo yaroi hasin ki ba sing thadu u yegesna Mihatin Hakiba Nagami Cham Taruki Justice Pangalu, Iduna, Infal the Miami Azoba Kongama, that cray. Ago Tokibanumit, Kuntragani Pani Suru Fauda, Mihat Asita Janaba Amata, Pagati Mari Lenaba Authoritina, Tamoi Sing Tabak Togre, Habni, Ancham Nasi, Pantokadaba, NEET UG exam da, Saru Yagadaba, Kankopidagi, Mahirikun, Skotoguna, Josambuda, Tinkre, Sahi Anigimanunda, Infal the Relambi Yorokani, Tazari, Kemsan. Pokrasna Jantar Mantar Education Minister from Thadu Katamani Haiduna Ani Suba Kongjang Jangshin Kre. Ngasi Chief Minister na Saru Yaduna International Yoga Day Pangtukani. KSPWG na akan bawapam thamakli. Amadi Bangladesh Prime Minister gi ahan ba mapan laipa ki khongsuta India yaudre. Malaysia amasung China da chatkadawi. Pau sanduk na pizari ahan ba pauda. NI na faki ba mioi taragi manungda ama Guwahati da pukre. Faki ba singi manungda Police ASI ama yawe haiba report fangle. Manipur kan ba isa singi damak matu nama sopi aroi hasin ke basing thadu kegesna May 2023 dagi haukiba kangluk maselgi tamthirba lagi manung channa thokiba thobuk singi kesing police na register tawna lakholak labasu Manipur laina na Ministry of Home Affairs ta haijabadagi ministry asina piba order gi matung ina NIA lakholba kesingi manungda kes tarukta chenabani haiduna sas taruna ngarang fagakiba mioi taragi manungda ama Guwahati ta pukre loinana farba accused ni hariba mioi taragi manungda Police ki Assistant Sub Inspector ama yarom de haibagi report fangle adubu mioi tara asigi matangda NIA na chagana Manipur lenga ki market gi chap chaba maming mathana singbadi pungdortri NIA gi market gi ngarang thok pachirol amana di ngarang National Investigation Agency asina police amasung CRPF ka kusamnaduna Infal East Infal West Bisnupur Chochampur Urkhul Sandal amasung federal gi tungan mamhum sing sathekiba joint multi location search operation da mioi tara asina violence ki thagok singda chenabani haibagi evidence da yumpham oiraga fagatpani hairi cherol sin hai NIA na sathakpa investigation manungchana accused sing asina lal asigi manungda security force attack tawba nongmai amasung maru lut tawba amadi bank tagi sel lakpa chingbagi thagok singda maru oiba thogdang laukibani hairi operation asi akanba intelligence technical amasung NIA na police amadi central force singa loinana sathakpa field investigation gi manungchana chathakibani makoibu fagatpadagi violence ki case sing asiga mari leinaba Thawrang Thawsil amasung thabak oina pangthokibana singba singi information sing phangba kamlagari haibaga loinana agency asina Manipur gi violence ka mari leinaba tongan ba case singi investigation sing chathari hairi chairaksida thajaba yaba mafum dagi phangba pawgi matung inna ngarang fakiba mioi tara asigi manungda Infal East gi Hiam Konjel dagi Tongbram Sanahan LA Sana ko mioi ama NIA branch office Infal gi inspector amana squad leader oiraga agency asigi sub inspector ama yawba timna ngasi nungtil pung mangarom tarpada Infal airport gi Indigo flight number 6E 749 da Guwahati gi damak pukre hairi amaromdana Manipur gi ima singna kari hairi Manipur kan ba isa singi matu nama sopa yaroi hajin gi basing thador o kegesna governor da khulai sinakraba matungda Rambai Tengol gi isa sing phaba yaning di hairaduna makoibu condition amata yaudana athu matamda thador piru haina maike kya gi maira pai bising sinduna ngasi nungtil press club ta pangthu pa pawgi mifum da saru yakibi kaithilakpam kegesna na phongdokre mahakna hai Rambai Tengol gi isa sing phaba yaroi makatana fagadaba oirabadi mama obising yauna phabiu May 2023 dagi haurukiba lansida Manipur lenga ki thausil soibana amasung security singna mathau phajana tawdabana maite gi yum kaya mai thaba mama oibi nupi yauna angang khaktaba makai awafumda tahanduna lanjan halakiba aduna maram oiraga Manipur da maite kandaba yade haiduna lairik tamduna amadi masagi sinpham pangduna leramba naha kya thorkibani makoina thawai thadokuna Manipur bu kalakkhibani lenga na mana fawo pifum thokpani haiki February 20 2025 ta mapu pandraba laipak asi governor na lamdam asi ngak selagani haibaga loinana Manipur kanbada sinaramba kulai pitor u amasung piraklabadi karisu tawroi haiduna thajaba pikibadagi amukhana kulai sinabadana tana Manipur bu ngalkibani mama kyana eyewitness oiduna isa singbu thamlaba matungda yanaba porkibani laibak thibadi governor na haidokiba wapam masana ngakliba karigino hangladuna Manipur gi mama ikoi loinamak witness oihoribani tumina hanagi lining loop oina social work tawduna leijaba isa singda amuk kaharokibasi Tawaina irang thoknaba laingakna sinbirabra haibasini matamdu da Manipur gi karamba lona amasung karamba Cobrana
Manipur kankhibage hangladuna hojik phawdasu kanba ngamlabra hangki Manipur kanbadi lairedana lengang sathargiba thausil asina hena machetan thugaina ba oina Berkeley Maiti dana tana naga phuru phawda onsinduna mihat mipun tarulibasini Yasinabsingi mathakta tabaksinga onthokrabadi Manipur mai hauna ba chebau pibugum thokani state asida ing tapa lahenge hairabadi lal tarulibasingsi hawpam thidokuna lal loisilu lal harpamda lepaki mating pangduna lal ngalakibasingdadi miphamipun chathrabadi Manipur bu ing taphanbadi lairedana mai chakani isa sing fanaba silak libanina karigumba phaba tarabadi mama aikoi basu loina phabiro haiki isa singna khulai paikibadu ima aikoi thorpodagi lepa kandaba yade haiduna paikibani Manipur kanba icha amata matuna masokpa yaroi phajin khiba isa sing condition amata yauduna thadu natrabadi lenga ki thoksil asibu yaningba utuna democratic oiba khongjang kya miyamna soidana changshilpa ya heki yamna ludawi Manipur gi phibamasi amoromdana mihatin hakiba naga micham peruki justice fanghalu haiduna imphal da miyam ya jobu khongjang chatkre thawdok thokiba numit kunthra ni pansuro fawda mihat asida chena mioi amata faribasi mari lenaba authority na thamoi sengna thabak tawbidre haibani ancham mamang thagi taral humdogi numit yunglakpa aduaida kangkopi district ki gomnom saparmaina ps na konba lailon wifi ko kikuldagi reverend dr manut Kyumai chahini fuga manga pendrowing Kyumai chahini fuga humdoi penri lung chawang chahi kunthra ga taruk kali warungbau abonmai chahi kunga humdoi pastor Kenbipo chahi kunga nipan amasung delip Kyumai chahi kunthra ga humdoi bu khul asigi nupisingna hana far matungda kuki theorist khutpu amada mamit amasung makut pulaga sinakibadagi mihatin hakiba micham taruki justice pangalu amasung mihat asida chenabasing faduna matik chaba action law khulu haina taksil ngasi masing yamnaba miyamna imphal da rally chatkre all naga student association manipur ansam nasinduna chakiba waka khongjang asi imphal gi kabo lekai da leba tangkul baptist church mamang gi hawraklaga mafam adudigi amuk mamai lerklaga mau market ta losinki naga amadi maiti furuki mioi lising henmana saruk yakiba miyam gi solidarity rally adu chalingai gi charka manipur gi governor amadi chief minister gi convoy su lambi du lakpada hoisaunar ba miyamna pen da kholau kya lausinki ngasi gi khongchat adu da saruk yakiba singna We want justice. Nemcha keep gen down. Kuki theories mutat kadabani haibal singba slogan kya su lauki. Khongchat aduga mari lena ansam gi president. TH angtesang maringna pawmising phongdo kibada kuki khulai paiba singa lenga ka tawnari basu asi kuki milton singna lana sinaduna micham hat pagi license pibugum chathakli hokyo me tarar humdoida kangkopi district ki lailon wifi kuki kholdagi naga misam taruk phakra matung tamtina hakibagi thong singbu yaning do phongdo tuna amadi mi hat pasida Jenama sing father na justice fanghalu haiduna asana sinduna khongchat si chatpani thawdok si hokhiba numit kunthra ni pansuru fawba thawdok si chenaba amata phaba ngamdaba si lengak amadi mari lena authority singa thamoi sengna thabak pangthok libra haibagi wahang hanglakli mi hat pasil chenaba sing atu matamda achumba while fanghangdabani haiki makha tarpada sahi anigi manungda imphal da rail lambi yorkani thajari kemcham hawjik lep tana Sengba sagalakliba jiribamdagi imphal fawgi rail lambi asi hongsang yoksilak kibaga loinana lakliba chahi anigi manungda imphal yorkani haibagi thajaba thamli amasung rail network asi more fawba sangdokhanaba thawrang tawri haina chief minister Y Khemchana phongdorakhe wapum asi state asigi atopa district singdasu pathoknabugumna ngasi imphal west district administration asinduna chingamathak ki how ground laiba chingamathak young lion club ta pangthokiba plan civic Public welfare camp ta saruk yaraduna pongdokibani mahang makatan hai camp asi Manipur miyamgi thongjin da lengakna pakat patongan tongan ba saukhat thorang sing hakthingna yohanaba amasung mahi yalhanabagi pandamda pangtokpani Prime Minister Narendra Modi gi asan ba miyengi lichingbu thagatpa phongdokduna mahak laipa asigi hojik fawda khwaidagi matam sangna Prime Minister oiba mioini haina singthaki camp asi Bexit Bharat Bexit Manipur 2047 gi miyamda wakhal tahanabagi saruk ama oina pangtokpani Haidana matam amada look is policy hairmadu hojik ti act is policy haidana onthor kibaga loinana masida South Eastern Asia gi santhong ama ohelagani haiki policy asina Manipur gi tungi mirol gi damak makatan anauba kudong chabasing anghalagani haiki ing tapa yaudana Manipur da chakotpa nga purakloi haidana Manipur da lariba purupuna magna khenabasing thadok natuna ing tapa purukna wari sanabagi maikaironda changsili lengang hojik chathariba mahausa gi phimda Hajil hanaba amasung ing tapa lehenabagi thabak thoram singda miyamnasu mapung phana mateng pangbiu hainasu appeal tauki ngasi KCPWG na akanba wafum khala thamlakli Outlaw Underground Organization KCPWG gi PRO jingkhingan bagi chirol amata lalholup asigi kedar maribu security force ta fahan kibada
चावना चेनबनी हाइना माला सिरदुना ब्रह्मपुर नाहाबम बामोन लेकाय पुरित मयुम लेरकता लैबा कॉन्ट्रैक्टर अमदा अहक चेराक पिनबा सेंट्रल कमिटीना वारेप लौरे हाइदी सिरोल सिन हाइ मतम क्यागी ममांगदगी कॉन्ट्रैक्टर असिना मियाम अमदी लुपु नमथाक तौरगा तथबा फत्तबा थबकसिंग तौदनबा अमसुंग सेंदोक सादोकनबा खंगहंदु लाखिबनी माकना मसागी मराल याजनबगी तंजा पिबिनबा हायरपदगी लुपकी केदर मरी महाका उननबा थाकिबनी अदुगु माकना सीसीटीवी फुटेज उतुना कादर मरीबु थासिगी तरागा निपांदा फानकिबनी हाइरी मांगोंदा अहक चेराक पिबदा कुनागी तौदांग लौरिबा मैरा पाइबिसिंग अमसुंग क्लबकी थौमिसिंगना वारोबिगनु हाइना फोंदोरकली अमरोंदा ngasi pangtokadaba NEET UG exam da saruk yagadaba kangkokpidagi mahiroi kun rom score tawduna Churachandpurda thinkre mamang thagi ahumda National Testing Agency NTA na sinduna lepa asigi amasung mapan lepakta leiba center sing yauna pangtokkiba National Eligibility cum Entrance Test NEET UG examination da sinakiba question paper sing leak oiki haiba pathokdagi examination adu cancel tawkhra matungda nahungna leptuna hayeng pangtokadariba examination asigi Churachandpur Center da saruk yagadaba mahiroi candidate kun lom kangkokpidagi security force na squad tawduna thinkre hairi kangkokpidagi Churachandpur da thinkiba examination asigi experience singi manungda yawiba masagi chahi 18 surabi numbi bacha amana mamang da pangtokkiba examination asidadi Senapati fauduna chatlaga Nagaland gi Kohima da leiba center da saruk yakibani adugu hojik oiriba law and order gi film asina maram oiraduna kangkokpidagi National Highway number 2 paring da Senapati fauduna chatpada kodong sa da singmayo narapatagi Ayeng Churachandpur gi center da pangtokadaba examination asida saruk yanaba thorang torkibani hokchat asina mahakidi May 2023 dagi Manipur da thorkiba kanglup masel gi irang manungda ahanba oin Imphal fauduna chatpa khongchat oikre hairi amoromda hayeng amukhanna pangtokadoriba examination asigi center oiriba Churachandpur College Autonomous da district asigi Deputy Commissioner Krishna Kumarna luchingba senior official singna hakthengna chatuna honingdaba thodosing mayok nadanaba mafung fana pangtoknaba lokhalakliba thorang sing yengsinkre examination center asida matok taba security gi thorangsu lokhatre video si pagdala so kibang kibawa so mapigani channel si bang sibidina share amadi subscribe tabi damo hanyo itan thar pa kundasari amadi makatalaman di si batago nanda ojige